Minister Yumnam Khemchan gi Peace Mission Fagi Tare. Minister na Peace Mission Chatluraga Halakpa Kudingi, Missy Mina Thokle Haina Cocomi gi Maikidigi, Nungnangba Fongdorakli. Loina na Palibalengak Asina Kuki Narco-Terrorists sing Mapungpana Laksin Naba, Chapchaba Kongtang Lokatriba Fauba, BJP gi political activities sing Cocomi na Boycott Tauragani Haina Su Lautokre. Lamfelda Labor Cocomi gi office to Paumi Singa Unabada, Cocomi gi convener, YK Dhire na Fongdorakbada, Haukiba, Lissingani Kunumdegi Me, Ohumdegi, Thorakiba Manipur gi Irangasi, India government na Chathaba proxy war ni Haina, Cocomi na Hanadagi, Haiduna Lakpane. Adubu Haidibe Irang ase state amasung center gi luchingba singna Maitei amasung Kuki anigi marakta thokpa ethnic conflict ni haina aranba narrative ama sagatpa lep kadabane. Loina Chief Minister Yumnam Khemchana Manipur da peace poraknaba paikhatliba peace initiative ki manungchanna haukiba April Mari da jiribam da chatuna peace ki pausel piruraba matungda April 3 ta Tronglaubi da terror attack chatharaktuna missimina thoki. Masigi matungda Chief Minister na thasigi taratareta Ukhrul district ta suchatuna peace ki pausel piramlaba matungda ngarang district asigi TM Kashom village ta Kuki Narco-Terrorists singna attack chatharaktuna tangkhul ani hatkibagi thongdok thokre. Terrorists sing asuna chatharakliba thawong ase lenga asibu usit thawaidabani amadi Chief Minister gi mamaida khubangna thabagumbani. Maramasuna Manipur da mapung phaba peace purakke hairabadi narco-terrorists sing asigi mathakta military crackdown chathaduna makoibu mapung phana laksan gadabani. Masi ngamloidabo oirabadi Cocomina Manipur miyam ga khutsamnaduna Chief Minister amadi Home Minister gi yum da thomzil laktuna akanba khongjang changsilagani haina Jackson warol thamlakli. Manipur government gi Chief Minister amasung Home Minister da aikoi Manipur da chathariba maru oina senariba adum laba Kuki Narco-Terrorists sing matakta military crackdown to haiba makoi sing maru bhangna mutholo haiba CRPF sing matakta judicial inquiry torakanda ain gi action lokul haiba pose phangdri phawba masak tokpa peningai oiba thabak thromamal laktri phawba aikoi khongjan hangkiroi BJP gi party gi leiriba adum laba thauburoi Manipur gi leiriba sing senasu hairiba issue si loisinaba masagi oiba lamdam sigi Kunai sikan beda makoi ki shu chauraba responsibility le yabse masi lawgadabani amusung masi lawdana sahi ani lakhre anumara muduna ngasi dagi horakanda BJP gi oiba political activities kuding mai koi saruk yadaba koi boycott tobi kongjak jangsin jargani